ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ꯫ ꯊꯔꯣꯏꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯀꯛꯊꯠꯂꯒ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯝꯃꯕꯅꯦ ꯆꯦꯡ ꯈꯔ ꯍꯥꯞꯄꯒ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛꯁꯨ ꯐꯖꯅ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯕꯅꯦ꯫ ꯑꯂꯨꯒ ꯊꯔꯣꯏꯒ ꯐꯨꯠꯃꯤꯟꯅꯔꯒꯦ꯫ ꯊꯔꯣꯏ ꯐꯨꯠꯄꯗ ꯊꯨꯝꯁꯨ ꯍꯥꯞꯄꯧꯔꯅꯤ, ꯊꯨꯝ ꯆꯪꯅꯕ ꯊꯔꯣꯏꯗ꯫ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯊꯥꯡꯒꯠꯄ ꯍꯧꯔꯒꯦ꯫ ꯑꯗꯨꯒ ꯃꯣꯔꯣꯛꯁꯨ ꯍꯥꯞꯄꯧꯔꯒꯦ ꯐꯨꯠꯄꯗ, ꯎ ꯃꯣꯔꯣꯛ ꯑꯃꯒ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯈꯔꯒ꯫ ꯊꯔꯣꯏ ꯐꯨꯠꯄꯁꯨ ꯃꯨꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛ꯫ ꯍꯩꯗꯣꯛꯑꯒ ꯁꯣꯛ ꯇꯧꯊꯣꯛꯑꯒꯦ꯫ ꯊꯨꯝ, ꯃꯣꯔꯣꯛ, ꯉꯥꯔꯤ, ꯃꯆꯨ ꯂꯣꯏꯅ ꯍꯥꯞꯄꯒ ꯍꯥꯟꯅ ꯅꯩꯈꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯑꯂꯨ ꯑꯃꯨꯛ ꯅꯩꯈꯥꯏꯔꯒꯦ꯫ ꯏꯔꯣꯟꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯊꯥꯎ ꯁꯣꯛ ꯑꯃꯨꯛ ꯇꯧꯊꯣꯛꯑꯒꯦ꯫ ꯊꯔꯣꯏ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯖꯔꯦ ꯁꯤꯗ, ꯃꯤꯊ꯭ꯔꯨꯕꯤ ꯃꯅꯥꯁꯨ ꯌꯥꯎꯔꯦ꯫ ꯃꯔꯣꯏ ꯉꯧꯕꯁꯨ ꯃꯨꯟꯖꯜꯂꯛꯑꯦ꯫ ꯊꯔꯣꯏ ꯍꯥꯞꯆꯜꯂꯒ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯒꯦ, ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯒ꯫ ꯉꯁꯥꯏ ꯊꯔꯣꯏ ꯃꯍꯤ ꯑꯣꯏꯅꯕ ꯏꯔꯣꯜꯂꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨꯗꯣ ꯍꯩꯖꯤꯟꯖꯔꯦ꯫ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯃꯨꯟꯖꯜꯂꯛꯑꯦ, ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯗꯨꯅ ꯃꯤꯊ꯭ꯔꯨꯕꯤ ꯃꯅꯥ ꯊꯥꯛꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯣꯜꯂꯒ ꯊꯥꯡꯊꯔꯒꯦ꯫ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯕ ꯃꯥꯟꯕ꯭ꯔꯥ ꯑꯩ ꯈꯨꯊꯣꯡꯁꯦ? ꯃꯤꯒꯤ ꯊꯣꯡꯕꯒꯤ ꯃꯑꯣꯡꯕꯨꯗꯤ ꯃꯥꯟꯅꯗꯦ꯫ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯡꯖꯔꯦ꯫ ꯍꯧꯗꯣꯡ ꯃꯆꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯦ? ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯅꯨꯡꯒꯤ ꯊꯤꯟꯅꯕ ꯏꯟꯁꯥꯡ ꯍꯥꯞꯆꯔꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ꯫ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫